ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯚ꯭ꯌꯨꯋꯔꯁꯤꯡꯕꯨ ꯊꯧꯒꯜ ꯃꯈꯜ ꯃꯊꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯅꯣꯡꯂꯨꯛꯆꯔꯤ꯫ ꯉꯁꯤ ꯃꯌꯥꯝꯒꯤꯗꯃꯛ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ ꯑꯅꯧꯕ ꯎꯄꯟꯌꯥꯁ ꯑꯃ, ꯃꯅꯤꯄꯨꯔꯤ ꯎꯄꯟꯌꯥꯁ꯫ ꯎꯄꯟꯌꯥꯁ ꯑꯁꯤꯒꯤ ꯃꯃꯤꯡ ꯏꯃꯥꯁꯤ ꯅꯨꯔꯥꯕꯤ꯫ ꯏꯃꯥꯁꯤ ꯅꯨꯔꯥꯕꯤ ꯍꯥꯏꯔꯤꯕ ꯎꯄꯟꯌꯥꯁ ꯑꯁꯤ B.M. ꯃꯩꯁꯅꯥꯝꯕꯅ ꯏꯕꯤꯕꯅꯤ꯫ ꯅꯣꯕꯦꯜ ꯑꯁꯤꯕꯨ ꯄꯥꯊꯣꯛꯆꯔꯤꯕ ꯅꯥꯎꯔꯦꯝ ꯃꯍꯦꯟ ꯃꯩꯇꯩ꯫ ꯏꯃꯥꯁꯤ ꯅꯨꯔꯥꯕꯤ ꯍꯥꯏꯔꯤꯕ ꯅꯣꯕꯦꯜ ꯑꯁꯤ ꯄꯥꯊꯣꯛꯅꯕꯒꯤ ꯇꯥꯟꯖꯥ ꯑꯗꯨ ꯂꯧꯖꯕꯒ ꯂꯣꯏꯅꯅ ꯎꯄꯟꯌꯥꯁ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯁꯔꯨꯛ ꯑꯗꯨ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯦꯗꯥꯝ, ꯑꯩꯕꯨ ꯃꯦꯗꯥꯝ ꯀꯧꯒꯅꯨ꯫ ꯑꯗꯨꯗꯤ ꯀꯔꯤ ꯀꯧꯒꯅꯤ? ꯑꯩꯕꯨ ꯏꯃꯥꯁꯤ ꯀꯧꯕꯤꯌꯨ, ꯌꯥꯝꯅ ꯅꯨꯡꯁꯤꯅ꯫ ꯏꯃꯥꯁꯤ, ꯑꯩꯅ ꯉꯛꯅ ꯍꯪꯉꯤ, ꯃꯦꯗꯥꯝꯕꯨ ꯏꯃꯥꯁꯤ? ꯍꯣꯏ, ꯏꯃꯥꯁꯤ ꯑꯗꯨꯝ ꯀꯧꯕꯤꯌꯨ, ꯑꯩꯗꯤ ꯁꯤꯗꯕꯤꯅꯤ, ꯁꯤꯗꯕꯤ꯫ ꯑꯌꯨꯛꯅꯤ, ꯗꯤꯁꯦꯝꯕꯔ ꯊꯥꯒꯤ ꯑꯅꯧꯕ ꯑꯌꯨꯛ꯫ ꯂꯩꯆꯤꯟ ꯄꯔꯞ ꯄꯔꯞ ꯊꯥꯏ, ꯅꯨꯃꯤꯠꯀꯤ ꯃꯉꯥꯜ ꯈꯖꯤꯛ ꯈꯖꯤꯛ ꯁꯥꯐꯣꯡꯕ ꯍꯧꯔꯛꯂꯦ꯫ ꯂꯩꯆꯤꯟ ꯃꯔꯛꯇꯒꯤ ꯑꯏꯪꯕ ꯅꯨꯡꯁꯤꯠ ꯁꯤꯠꯂꯤ, ꯂꯤꯔꯤ ꯂꯤꯔꯤ꯫ ꯏꯁꯤꯡꯗꯒꯤ ꯀꯪꯐꯥꯜꯗ, ꯀꯪꯐꯥꯜꯗꯒꯤ ꯏꯁꯤꯡꯗ꯫ ꯅꯨꯡꯁꯤꯠ ꯑꯅꯤ ꯊꯦꯡꯒꯥꯏꯅꯩ, ꯃꯥꯏꯗ ꯂꯨꯈꯝꯗ ꯌꯩꯁꯤꯜꯂꯛꯏ, ꯌꯥꯝꯅ ꯏꯪꯕꯗꯤ ꯅꯠꯇꯦ꯫ ꯀꯣꯛꯈꯨꯝ ꯌꯥꯎꯕ ꯖꯦꯀꯦꯠ ꯂꯤꯠꯂꯤ, ꯃꯥꯁꯨ ꯑꯩꯁꯨ ꯃꯗꯨꯒꯤ ꯃꯆꯨꯅ ꯑꯉꯥꯡꯕ꯫ ꯑꯉꯥꯡꯕ ꯐꯨꯔꯤꯠ, ꯃꯄꯥꯟ ꯁ꯭ꯔꯤꯠ ꯁ꯭ꯔꯤꯠ ꯅꯥꯟꯕ, ꯃꯦꯗ ꯏꯟ ꯀꯣꯔꯤꯌꯥ꯫ ꯑꯩꯍꯥꯛ ꯉꯛꯏ, ꯀꯗꯥꯏꯗꯒꯤ ꯀꯝꯗꯧꯅ ꯃꯥꯟꯅꯔꯨꯔꯤꯕ? ꯍꯧꯅꯔꯨꯕꯁꯨ ꯅꯠꯇꯦ, ꯋꯥꯈꯜ ꯃꯥꯟꯅꯕ ꯍꯥꯏꯕꯗꯨꯔꯥ? ꯏ ꯊꯥꯡꯂꯞ ꯇꯧꯅ ꯉꯧꯔꯣꯛ ꯉꯧꯔꯕꯤ, ꯄꯤꯡ ꯃꯆꯨ ꯍꯥꯏꯐꯦꯠ ꯆꯪꯂꯕꯤ ꯃꯥꯒꯤ ꯃꯥꯏꯊꯣꯡ ꯅꯤꯡꯊꯤꯖꯅ ꯎꯏ꯫ ꯃꯗꯨꯗ ꯀꯣꯛꯈꯨꯝ ꯑꯉꯥꯡꯕꯅ ꯈꯨꯝꯕꯗꯨꯗꯤ ꯐꯖꯩ꯫ ꯐꯖꯕꯒꯤ ꯃꯄꯥ ꯂꯩꯇꯕꯤ ꯅꯨꯄꯤꯅꯤ, ꯄꯛꯆꯩ꯫ ꯍꯤꯒꯣꯛ ꯃꯆꯨꯒꯤ ꯖꯤꯟꯁ ꯈꯪꯒ꯭ꯔꯥꯎ ꯑꯃ ꯁꯦꯠꯂꯤ꯫ ꯁꯦꯟꯋꯨꯗ ꯍꯥꯏꯕꯗꯤ ꯂꯩꯉꯣꯏꯗ ꯆꯠꯄꯗ ꯇꯣꯡꯅꯕ ꯈꯣꯡꯎꯞ꯫ ꯁꯦꯟꯋꯨꯗ ꯑꯉꯧꯕ ꯑꯃ ꯇꯣꯡꯉꯤ, ꯂꯥꯏꯠ ꯔꯦꯗ ꯃꯆꯨꯒꯤ ꯁꯟꯒ꯭ꯂꯥꯁ ꯑꯃ ꯎꯞꯄꯤ꯫ ꯇꯨꯝꯂꯞꯄ ꯅꯥꯇꯣꯜ, ꯉꯥꯡꯂꯩꯅꯕ ꯆꯤꯟꯕꯥꯟ, ꯅꯤꯡꯊꯤꯖꯅ ꯐꯖꯩ꯫ ꯑꯅꯣꯛꯀꯤ ꯃꯊꯛꯇꯒꯤ ꯂꯤꯠꯊꯔꯛꯄ ꯃꯤꯁꯅꯥ ꯑꯅꯤ, ꯐꯖꯩ, ꯀꯔꯤꯒ ꯄ꯭ꯔꯃꯥꯟ ꯇꯧꯒꯅꯤ? ꯀꯣꯏꯔꯥꯎꯅꯕꯤ ꯁꯖꯤ ꯃꯤꯇꯥꯅꯤ ꯍꯥꯏꯁꯤꯔꯥ, ꯁꯥꯒꯔ ꯖैꯁꯤ आंखें ꯅꯠꯇ꯭ꯔꯒ ꯃꯁꯂꯤ जैसी आंखें ꯑꯣꯏꯅꯤꯡꯕ ꯑꯣꯏꯁꯅꯨ, ꯃꯗꯨꯗ ꯆꯤꯡꯁꯤꯟꯕꯒꯤ ꯁꯛꯇꯤ ꯂꯩ, ꯈꯖꯤꯛꯇ ꯅꯠꯇꯦ, ꯌꯥꯝꯅ ꯂꯩ꯫ ꯌꯦꯡꯅꯤꯡꯕ ꯄꯣꯛꯏ, ꯁꯨꯝꯍꯠꯌꯥꯏ ꯆꯦꯜꯂꯤ꯫ ꯑꯗꯨꯒꯨꯝꯕꯤ ꯃꯤꯁꯅꯥ ꯑꯅꯤ ꯑꯗꯨꯅ ꯑꯅꯣꯛ ꯍꯥꯏꯐꯦꯠ ꯁꯤꯠꯊꯔꯒ ꯀꯣꯏꯔꯞ ꯀꯣꯏꯔꯞ ꯌꯦꯡꯂꯛꯏ꯫ ꯃꯤꯠꯌꯦꯡꯗꯨꯒꯤ ꯂꯤꯈꯨꯟ ꯍꯥꯏꯕꯗꯤ ꯑꯥꯔꯊ ꯑꯩ ꯈꯪꯗꯦ꯫ ꯃꯥꯒꯤ ꯃꯥꯏꯊꯣꯡꯒꯤ ꯃꯑꯣꯡ ꯃꯇꯧ ꯊꯥꯖ ꯃꯥꯟꯕꯤ ꯅꯠꯇꯦ, ꯀꯣꯔꯣꯛ ꯀꯣꯏꯗꯦ꯫ ꯊꯝꯕꯥꯜ ꯂꯩꯅꯥ ꯃꯥꯟꯕꯤꯁꯨ ꯅꯠꯇꯦ, ꯁꯒꯣꯜ ꯃꯩꯇꯥ ꯍꯥꯏꯐꯦꯠ ꯆꯪꯉꯤ, ꯑꯗꯨꯅ ꯑꯣꯏꯕ ꯇꯥꯏ ꯃꯍꯥꯛ ꯈꯔꯗꯤ ꯈꯦꯡꯉꯤ꯫ ꯁꯒꯣꯜ ꯃꯩꯇꯥ ꯃꯄꯨꯡꯁꯨ ꯅꯠꯇꯦ, ꯂꯝ ꯌꯧꯅ ꯐꯖꯔꯕꯤ, ꯑꯣꯚꯦꯜ ꯁꯦꯞꯁꯨ ꯃꯥꯜꯂꯤ, ꯍꯥꯏꯐꯝ ꯈꯪꯗꯦ, ꯐꯖꯩ꯫ ꯄꯥꯟꯒꯤ ꯐꯖꯕꯗꯤ ꯎꯔꯦ, ꯐꯖꯕꯒꯤ ꯐꯖꯕ ꯉꯥꯛꯇ꯫ ꯑꯣꯡꯂꯧꯒꯤ ꯐꯖꯕꯗꯤ ꯎꯗ꯭ꯔꯤ, ꯅꯨꯡꯒꯤ ꯋꯥꯈꯜꯗꯤ ꯇꯁꯦꯡꯅ ꯎꯔꯦ꯫ ꯕꯪꯒ ꯁꯥꯒꯔꯒꯤ ꯄꯥꯛꯂꯕ ꯏꯁꯤꯡ ꯏꯄꯥꯛꯇꯅꯤ, ꯁꯨꯔꯃꯤꯂꯥ ꯕꯤꯆꯇꯒꯤ ꯈꯣꯡꯁꯥꯜꯂꯛꯄꯅꯤ ꯑꯩꯅ ꯃꯣꯇꯣꯔ ꯕꯨꯠ ꯊꯧꯔꯤ, ꯕꯥꯂꯦꯁꯣꯔ ꯇꯝꯅ ꯂꯤꯔꯤ ꯂꯤꯔꯤ꯫ ꯃꯍꯥꯛꯅ ꯏꯅꯥꯛꯇ ꯐꯝꯂꯤ, ꯃꯔꯛ ꯃꯔꯛꯇ ꯂꯦꯞꯇꯨꯅ ꯐꯣꯇꯣ ꯀꯥꯞꯄꯤ꯫ ꯂꯥꯞꯃꯤꯠ ꯍꯥꯏꯕꯗꯤ ꯗꯨꯔꯕꯤꯟ꯫ ꯂꯥꯞꯃꯤꯠ ꯌꯦꯡꯉꯤ, ꯃꯉꯣꯟꯗ ꯌꯥꯝꯅ ꯐ꯭ꯔꯤ ꯑꯣꯏꯕꯒꯤ ꯅꯨꯡꯉꯥꯏꯖꯕ ꯃꯨꯠ ꯑꯃ ꯂꯩ꯫ ꯀꯌꯥꯗ ꯅꯨꯡꯉꯥꯏꯔꯕ ꯅꯧꯀꯥ ꯚꯤꯂꯦꯖꯅꯣ! ꯍꯤꯒꯣꯛ ꯃꯆꯨꯒꯤ ꯏꯁꯤꯡ ꯏꯄꯥꯛꯇ ꯂꯩꯆꯤꯟ ꯊꯥꯔꯤꯕꯁꯦ ꯐꯖꯗ꯭ꯔꯥ? ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ, ꯃꯁꯤ ꯌꯦꯡꯕꯗꯅꯤ ꯑꯩꯅ ꯉꯥꯎꯔꯤꯕ꯫ ꯐꯖꯩ, ꯑꯩꯅ ꯈꯨꯝꯃꯤ꯫ ꯌꯦꯡꯕꯒꯤ ꯄꯦꯟꯕ ꯅꯥꯏꯗꯦ, ꯑꯩꯁꯨ ꯏꯁꯤꯡꯗ ꯉꯥꯎꯏ꯫ ꯑꯩꯍꯥꯛ ꯏꯁꯤꯡꯗ ꯉꯥꯎꯖꯩ, ꯏꯔꯣꯏꯕ ꯌꯥꯝꯅ ꯄꯥꯝꯃꯤ꯫ ꯏꯁꯤꯡ ꯑꯆꯧꯕꯒꯤ ꯃꯄꯥꯟꯗ ꯀꯣꯏꯕ ꯆꯠꯂꯤ꯫ ꯅꯨꯃꯤꯠ ꯊꯣꯔꯛꯄ, ꯅꯨꯃꯤꯠꯅ ꯁꯥꯒꯔꯗ ꯂꯨꯞꯈꯤꯕ, ꯌꯦꯡꯕꯒꯤ ꯄꯦꯟꯕ ꯅꯥꯏꯗꯦ꯫ ꯑꯍꯤꯡꯒꯤ ꯊꯥꯕꯜꯗꯁꯨ ꯁꯥꯒꯔꯗ ꯀꯣꯏꯕ ꯆꯠꯂꯤ꯫ ꯑꯩ ꯃꯍꯧꯁꯥꯒꯤ ꯐꯖꯕ ꯌꯦꯡꯗꯨꯅ ꯃꯇꯝ ꯂꯦꯟꯕ ꯍꯩꯅꯩ꯫ ꯎꯆꯦꯛ ꯄꯥꯏꯕ ꯌꯦꯡꯉꯤ, ꯀꯔꯤꯒꯨꯝꯕꯗ ꯏꯁꯩ ꯉꯪꯗꯨꯅ ꯐꯝꯃꯤ, ꯄꯨꯛꯅꯤꯡꯒꯤ ꯏꯊꯤꯜꯅ ꯈꯪꯍꯧꯗꯅ ꯉꯪꯖꯔꯛꯄꯅꯤ꯫ ꯃꯦꯒꯥꯖꯤꯟ ꯄꯥꯎꯆꯦ ꯂꯥꯏꯔꯤꯛ ꯃꯆꯥ ꯑꯃ
पारगा सी बीच मनाक्ता लैबा रेस्टोरेंट सिंगी चिदायदा फम्मी मसीना आइगी पोथाफमनी इथंतनी मीदी लोइनदे आई सुनीने इसिंगदा ngaujaba mahakna makhata na hairei onthokna manai ko wakhal ani khongchat ani adunabu nauka vihar asida khongbu oiribani aina khumi aina amuk thaugedana onthokna drive tawba haikre nangdi aina ai shum thaugeda madam lambi takpiyo mahak amuk phamthare inakta nakna bot mamai leithok leishin da ngathu thengthunei icham chamna marakta mahakna aibu pairapna yenglai aina su yengthoklui khanghaudana kokhek michan narui high fat ikai ge tawi nunggi likhun chenbi mityeng minokni magisu aigisu minggauna kari paukhong challiba Madam, aidi nupida angang ahal khaidana madam yamna kaugali lairik taminavi girlfriend singdasu hek kauri haraubasu yawi saubasu yawi ningsing lai Chandipur Sea Beach manaktani ukal deski taramdai gi numit ki aroiba masek mangal na yalakpa matamni Madam, nongmasu aina nuksina kauri tabanu tababi haibok sakman sin manaw anido yambung madam kongnu hainade tabanu na hai kausanu kaino iche sakman nabi tababina oksinduna aibu sagali cho madam kobinu kaisu tabanu na oinaje haye waidi mama si het kausu ngai aina noksilli natrane madon si tababi yambung tababina nokfet tawna hairei ngasidagi itai kaudum kaurage tas phagi tawjanu ko tababi aina mit khachilli nache chenbada nang yaujani ko phaibok nina to mai hongna bi se haure tabanu na saurang tawna hairei lottery tawjani ko adur dia nabani di punsigi thadok na roi haidai aina nokmi tawraga amuksu laknai kari khalli madon si tababi aibo haujiktagi madon si kaurabanina tababi makha takidre tumillai mamai lupthai mache ki badagi khongbina leingoi da tai shru hek neijai si beach ki hop lauraba leingoi fajana kutkhi mamitna aibu lon yingjai kaya dinusire tababi gi mataudo tabanu tababi kaya da pungba chakraba mingno aina makha samthai aidine hairisini lai pungba nurabi adokko ngamloi ko tabanu tababi animak sakmana bini ado haya dimana de kaisu tababina ichamna hairi haitupsu ani su khra khenai hai khunbi nang han hek chen khro mache tabanu na manaw tababi bu chaihatli nang hek mulone na taise ai munge di haideda tababina oinajai itai nadi sum kak hauba kuire aduda machena chairei napung do kaidauraba itai tababina koitharei haujikan se nachong thani ko kaiso kadai dei itai no hayeng kari gumbo oidradi tabanu na hai oini kaisu aina tabanu na mit khachilli charoda namit ngawnu tabanu na chairei itai nangi namito lairen mamit tawna sumatpa amadi yawi ko tababina koithajai yawdrane che nupi atai dadi yengdeda tabanu tababi lai pungba natana aina khumi khangni dana yengo lai pungba gi kumhai tabanu na makha samtharai nakok ngawhangi mitta uriba Chandipur Sea Beach ki sin ningsing khanghaudana nokthok lure inakta madam ama ichau chauna family haiba kauri ithanta ikairei kaino angang madam na hanglei kari tawre aina masigi paukhum piba tawdana hangi madam light house makhong yaunaba bot mamai lekhatlage
ꯑꯃꯨꯛꯁꯨ ꯃꯦꯗꯥꯝ, ꯃꯍꯥꯛꯅ ꯑꯣꯏꯅꯖꯔꯛꯏ꯫ ꯑꯩꯕꯨ ꯉꯁꯤꯗꯒꯤ ꯃꯦꯗꯥꯝ ꯀꯧꯔꯅꯨ꯫ ꯁꯨꯝ ꯍꯩꯅꯈꯤꯕꯗꯣ ꯑꯩꯅ ꯃꯈꯥ ꯇꯥꯅ ꯈꯨꯝꯃꯤ, ꯇꯧꯕꯁꯨ ꯑꯗꯣꯝꯗꯤ ꯑꯩꯒꯤ ꯒꯥꯏꯗꯅꯤ, ꯏꯃꯥꯒꯨꯝꯕꯅꯤ꯫ ꯑꯗꯣ ꯅꯪꯕꯨ ꯍꯦꯛ ꯄꯣꯛꯄꯤ ꯅꯃꯥꯗꯤ ꯅꯠꯇꯦꯗꯅ, ꯑꯗꯨꯗꯤ ꯀꯔꯤꯒꯤ ꯏꯃꯥꯁꯤ ꯀꯧꯕꯤꯌꯨ ꯍꯥꯏꯔꯤꯕ? ꯃꯔꯝ ꯂꯩ꯫ ꯑꯩꯕꯨ ꯏꯃꯥꯁꯤ ꯑꯗꯨꯝ ꯀꯧꯕꯤꯌꯨ, ꯑꯩꯗꯤ ꯁꯤꯗꯕꯤꯅꯤ꯫ ꯐꯔꯦ, ꯉꯁꯤꯗꯒꯤ ꯀꯧꯖꯔꯒꯦ ꯏꯃꯥꯁꯤ꯫ ꯑꯗꯨꯁꯨ ꯌꯥꯡꯅ ꯅꯠꯇꯦ, ꯌꯥꯝꯅ ꯅꯨꯡꯁꯤꯅ, ꯃꯍꯥꯛꯅ ꯃꯈꯥ ꯁꯝꯊꯔꯛꯏ꯫ ꯅꯪꯅ ꯆꯤꯇꯥꯡꯒꯣꯡ ꯅꯃꯥꯁꯤꯗ ꯀꯧꯕꯗꯧꯅ꯫ ꯑꯩ ꯉꯛꯏ, ꯃꯥꯕꯨ ꯃꯨꯟꯅ ꯌꯦꯡꯉꯤ, ꯄꯨꯛꯅꯤꯡꯗ ꯃꯑꯣꯟ ꯃꯑꯣꯟ ꯈꯟꯖꯩ꯫ ꯏꯃꯥꯁꯤ, ꯑꯩꯒꯤ ꯏꯃꯥꯁꯤ, ꯑꯩꯒꯤ ꯑꯄꯣꯛꯄꯤ ꯏꯃꯥꯁꯤ, ꯌꯣꯛꯆꯕꯤ ꯏꯃꯥꯁꯤ, ꯆꯤꯇꯥꯡꯒꯣꯡ ꯏꯃꯥꯁꯤ, ꯆꯤꯇꯥꯡꯒꯣꯡ ꯏꯆꯦꯝꯁꯤ, ꯆꯤꯇꯥꯡꯒꯣꯡ ꯏꯅꯦꯁꯤ, ꯆꯤꯇꯥꯡꯒꯣꯡꯒꯤ ꯏꯗꯣꯟꯁꯤ, ꯅꯤꯡꯁꯤꯡꯂꯛꯏ ꯃꯊꯪ ꯃꯊꯪ, ꯅꯨꯡꯁꯤꯔꯛꯏ ꯃꯊꯪ ꯃꯊꯪ꯫ ꯄꯤꯕꯥ ꯏꯇꯣꯝꯇꯅꯤ꯫ ꯑꯩꯕꯨ ꯃꯈꯣꯏꯅ ꯀꯌꯥꯗ ꯂꯨꯅ ꯇꯧꯔꯤꯕ꯫ ꯑꯩ ꯊꯨꯛ ꯂꯥꯎꯏ, ꯄꯤ ꯅꯞꯊꯔꯛꯀꯦ ꯇꯧꯏ꯫ ꯑꯗꯨꯕꯨ ꯄꯥꯛꯂꯕ ꯁꯥꯒꯔꯒꯤ ꯏꯌꯥꯏ ꯑꯁꯤꯗ ꯅꯤꯡꯊꯦꯝ ꯃꯉꯥꯡ ꯁꯅꯥꯒꯤ ꯄꯤ ꯇꯥꯍꯟꯕ ꯌꯥꯗ꯭ꯔꯤ꯫ ꯑꯩ ꯋꯥꯁꯛ ꯑꯃ ꯉꯥꯛꯂꯤ, ꯋꯥꯁꯛ ꯑꯗꯨꯒꯤꯗꯃꯛ ꯆꯠꯂꯤꯕꯅꯤ, ꯊꯤꯔꯤꯕꯅꯤ ꯃꯥꯡꯈ꯭ꯔꯕ ꯂꯪꯂꯥ ꯂꯪꯖꯤꯟ, ꯂꯨꯞꯈ꯭ꯔꯕ ꯗꯤꯞ ꯑꯃ, ꯊꯥꯏꯅꯒꯤ ꯗꯤꯞ ꯑꯃ꯫ ꯑꯩꯅ ꯃꯦꯗꯥꯝꯗꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯏꯃꯥꯁꯤ ꯍꯥꯏꯅ ꯀꯧꯔꯤ, ꯑꯗꯨꯒ ꯈꯪꯅꯤꯡꯅ ꯍꯪꯉꯤ, ꯑꯩꯒꯤ ꯆꯤꯇꯥꯡꯒꯣꯡ ꯏꯃꯥꯁꯤꯕꯨ ꯀꯝꯗꯧꯅ ꯈꯪꯕꯤꯕꯅꯣ? ꯃꯦꯗꯥꯝꯅ, ꯈꯪꯉꯤ, ꯌꯥꯝꯅ ꯃꯨꯟꯅ ꯈꯪꯉꯤ꯫ ꯏꯅꯥꯛꯇ ꯐꯝꯂꯤꯕꯤ ꯃꯦꯗꯥꯝꯅ ꯍꯥꯏꯔꯛꯏ, ꯑꯩꯁꯨ ꯆꯤꯇꯥꯡꯒꯣꯡ ꯅꯤꯡꯉꯣꯜꯅꯤ, ꯅꯪꯒꯤ ꯅꯃꯥꯁꯤ ꯑꯩꯒꯤ ꯏꯇꯥꯅꯤ, ꯂꯥꯏꯔꯤꯛ ꯇꯝꯃꯤꯟꯅꯔꯛꯏ, ꯑꯗꯨꯒ ꯑꯩꯁꯦ ꯅꯈꯣꯏꯒꯤ ꯆꯤꯇꯥꯡꯒꯣꯡ ꯔꯣꯌꯦꯜ ꯐꯦꯃꯤꯂꯤꯒꯤ ꯅꯤꯡꯉꯣꯜ ꯑꯃꯒꯤ ꯃꯆꯥꯅꯨꯄꯤꯅꯤ, ꯏꯄꯥꯅ ꯕꯪꯂꯥꯅꯤ, ꯃꯤꯡꯗꯤ ꯑꯩꯒꯤ? ꯈꯪꯖꯔꯦ ꯃꯦꯗꯥꯝ, ꯑꯩꯅ ꯈꯨꯝꯃꯤ, ꯗꯥꯛꯇꯔ ꯁꯨꯔꯃꯤꯂꯥ ꯁꯦꯟ, ꯏꯃꯥꯁꯤ ꯁꯨꯔꯃꯤꯂꯥ ꯁꯦꯟ꯫ ꯏꯃꯥꯁꯤꯗꯪ ꯀꯧꯕꯤꯌꯨ, ꯃꯗꯨꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅ꯫ ꯏꯅꯦꯁꯤ ꯀꯧꯕꯗꯤ ꯌꯥꯗꯕ꯭ꯔꯥ? ꯑꯩꯅ ꯅꯣꯛꯁꯤꯜꯂꯤ꯫ ꯀꯧꯅꯨ, ꯏꯃꯥꯁꯤ ꯀꯧ ꯍꯥꯏꯔꯦꯗꯅ, ꯏꯃꯥꯁꯤ꯫ ꯑꯩꯅ ꯑꯃꯨꯛ ꯍꯪꯉꯤ, ꯕꯪꯒꯥꯃꯥꯁꯤ ꯀꯧꯕꯗꯤ ꯀꯥꯏꯗꯕ꯭ꯔꯥ? ꯌꯥꯗꯦ꯫ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ, ꯑꯩꯕꯨ ꯏꯃꯥꯁꯤ ꯑꯗꯨꯝ ꯀꯧꯕꯤꯌꯨ, ꯑꯩꯗꯤ ꯁꯤꯗꯕꯤꯅꯤ, ꯁꯤꯗꯕꯤ, ꯏꯃꯥ ꯁꯤꯗꯕꯤ꯫ ꯁꯤꯗꯕꯤ? ꯑꯩꯅ ꯉꯛꯅ ꯍꯪꯉꯤ, ꯏꯃꯥ ꯂꯩꯃꯔꯦꯟ ꯁꯤꯗꯕꯤ? ꯍꯣꯏ, ꯏꯃꯥ ꯁꯤꯗꯕꯤꯅꯤ, ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ꯫ ꯅꯤꯡꯁꯤꯡꯂꯛꯈꯤꯅꯤ ꯅꯪꯁꯨ ꯇꯞꯅ ꯇꯞꯅ꯫ ꯑꯩ ꯄꯨꯡꯉꯛ ꯉꯛꯏ, ꯃꯥꯕꯨ ꯄꯩꯔꯞ ꯌꯦꯡꯂꯒ ꯅꯨꯡꯁꯤꯅ ꯀꯧꯖꯩ, ꯏꯃꯥꯁꯤ꯫ ꯅꯪꯅ ꯏꯃꯥꯁꯤ ꯀꯧꯕꯁꯤ ꯇꯥꯔꯒ ꯗꯥꯛꯇꯔ ꯁꯨꯔꯃꯤꯂꯥ ꯁꯦꯟꯅ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯍꯥꯏꯔꯛꯏ, ꯏꯁꯥꯁꯦ ꯇꯨ ꯆꯨꯡꯏ, ꯁ꯭ꯋꯥꯏ ꯂꯥꯎꯏ, ꯅꯤꯡꯁꯤꯡꯂꯛꯏ ꯃꯄꯣꯛ ꯑꯃꯒꯤ ꯂꯩꯁꯥꯕꯤ ꯅꯤꯡꯊꯦꯝ꯫ ꯑꯩꯅ ꯃꯥꯕꯨ ꯑꯃꯨꯛꯁꯨ ꯅꯨꯡꯁꯤꯅ ꯀꯧꯔꯒ ꯍꯪꯉꯤ, ꯏꯃꯥꯁꯤ, ꯏꯁꯥꯕꯤ ꯅꯤꯡꯊꯦꯝ ꯍꯥꯏꯕꯁꯤ ꯀꯅꯥꯅꯣ? ꯃꯃꯤꯡ ꯀꯔꯤ ꯀꯧꯏ? ꯃꯅꯤꯄꯨꯔꯒꯤ ꯅꯤꯡꯊꯦꯝꯂꯥ? ꯅꯤꯡꯁꯤꯡꯂꯛꯈꯤꯅꯤ ꯅꯪꯁꯨ ꯇꯞꯅ ꯇꯞꯅ꯫ ꯃꯌꯥꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫